Mayambu Eril Khuman Taramna Okchari Ngasai mayamgi mapham Nene Raju Nene Mantri haiba South action thriller movie ama puduna lakchari. Movie si 11 August 2017 da release tauki. Aduga movie sina IMDb da fangkiba rating asina 10 gi manungda 5.8. Google users na 76% gi like pina khraba movie ni. Movie si gi hero Jogendra gi saktamda Rana Daggubati. Movie si gi heroine Jogendra gi nupi Radha gi saktamda Kajal Aggarwal. TV CNN anchor Devika Rani gi saktamda Catherine Tresa. Jogendra gi walker Shiva gi saktamda Navdeep. Movie si gi director, story, writer, screenplay na Teja. Producer na D. Suresh, Kiran Reddy, Bharat Chaudhary. Makhoi mari sina oi. Mayam adudi movie si gi mapung oiba wari ta lakcharage. Movie si gi ahanba maktada Jogendra bu police gari mayam amana jail da puduna salli. Jail adugi asai adudi Jogendra bu magi jail aduda purakle haiba si tabada mi paiba phawi. Masina takpadi Jogendra araiba misak amanate haiba aikhoida khangali. Jogendra jail yaure. Jogendra bu jail manung da pusilli. Jogendra bu police na mamai mamit khumduna yolhing thangduna purakpadu loina lauthokle. Jogendra gi mitiang aduda mapham madugi SI adudi kibana loire. Aduga mahakna magi makha taba police amada asumna hai. Mahakna mi hatpada khulai gi mathau taramloi. Magi mitte yengu misak ado soidana siramgani. Magi mityeng asi yengu powerful yamna oi. Masidagi mapham maduda Jogendra bu live telecast launabagi damak Human Rights Commission gi reporter khara yosilakle. SI aduna Jogendra da Mr. Jogendra nangi asumba sengba wari du yamna fazana mamutana liro. Reporter amana karisu khalunu sar hainingba tamningba wari do fazana marik chumna liro. Kanagumba amatana thingba ngamloi. Aikhoina courtagi ayaba lorlabani. Nangi wari do hobadagi loiba phawba fazana liro. Jogendra wari liba horai. Aigi ming Jogendra. Radha gi Jogendra. Aihakna village nipan gi protector ni. Protector haibadi ngak sinpiba mi haibani. Aduga ai mathoisu sandoi. Masidagi silasi flashback to ulai. Jogendra gi yumda mi mayam ama paisa puba lakni. Paisa puba lakba mi khudimak paisa puba phangde. Maram chaba mi khaktana mangondagi paisa puba phangi. Ahal oiraba matai manaw amana Jogendra da makhoi lupa lising taradang puge hai. Jogendra na nakhoidi paisa se karida sizinage haribano hangi. Ahal aniduna farm gini. Jogendra na kari farm no. Ahal aniduna lafoi gini. Jogendra na adudi 1.5% oiragani. Haibadi chamada lupa amaga makhai haibani. Jogendra na nakhoidi kariman thamunggadoino hangi. Ahal aniduna makhoidi karisu purakte. Jogendra gi yumda thaba ingkhang mateng pangduna leiba misak amana adudi nangi nupigi payalasi thamlamlo hai. Ahal oirabi nupi aduna maside lupa lising ani phawba yoroi. Jogendra na madam aidi malamata yaudana paisa sandokpa yade. Masi aigi rule ni. Jogendra gi nupi Radana tawriba matawasibu lona yengi. Ahal oirabi nupi aduna hapchariba payala dubu makhoina lobire. Jogendra na ahal aniduda maru marang di karaidagi lobno hangi. Ahal aniduna makhoigi khulda wholesale ama lei madudagi ni hai. Jogendra na magi maru marang singdo duplicate ngakdani. Aikhoidasu maru marang phangani. Jogendra na magi mida hey maru packet ani parao masigi paisadi mahi marong yalaba matamda pirao. Jogendra na mapada pailasi thamjilo haina pi. Mapana topa manai amada paila dubu lawsilu haina kawi. Jogendra na sa thalaga mamai haigalakpa matamda Radha bu ui. Radha di Ngasai dagi Jogendra bu yengduna leiribani. Radha na sa adabu kamdauge haina hangi. Jogendra na yamna hawi haina ingit pisilli. Masigumbasi oira mali. Matai mana oibagi nuksinaba haise. Jogendra gi mapana Jogendra da ai nangwanda kaino mahange 5% pijage haiba mi adubu karigi yadribano. Adugu lupa ama makhai khaktadana karigi loan piribano. Nangna tawrise karino ai gyan tade. Jogendra na baba aikhoigi focus asi mathoi interest ta thamgadaba nate. Haujik aikhoina makhoida afaba maru marangsing harsing pikre. Masidagi de makhoi thabakkanna sujaragani. Mahi marong phajana phangjaragani. Atopa kanagumba miyoi singsu aikhoidagi lo loba soidana laklagadabani. Nakallamadana ngasaigi ahal matai manaw aduna thorakpada Radana kauraga senthorai. Aduga Radana ngasai magi nupana lobi kiba paila dupi. Tawriba mataw asibu Jogendra gi manay amana ukre. Radana ahal aniduda aikhoi luhongba chahi 3 sure. Adubu haujik phawba angang amata imita ujaba phangdri.
ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯨꯝꯕꯁꯤꯡꯅ ꯕꯣꯔ ꯄꯤꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯕꯤꯔꯤꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯦꯜꯂꯦ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯪꯒꯤ ꯕꯣꯔ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏꯒꯤ ꯄꯥꯌꯦꯜ ꯄꯤꯕꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯒꯦꯟꯗ꯭ꯔꯗ ꯏꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏ ꯂꯧꯍꯧꯕ ꯄꯥꯌꯦꯜ ꯑꯗꯨ ꯏꯇꯩꯃꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯦ ꯖꯣꯒꯦꯟꯗ꯭ꯔ ꯁꯥꯎꯒꯠꯂꯤ ꯃꯍꯥꯛꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦ ꯖꯣꯒꯦꯟꯗ꯭ꯔꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯄꯩꯁꯥ ꯇꯥꯜꯂꯤ ꯁꯤꯖꯤꯟꯅꯅꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯄ ꯃꯤꯗꯒꯤ ꯃꯥꯜ ꯂꯧꯍꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯄꯤꯊꯣꯛꯄꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯉꯤ ꯑꯩ ꯁꯥꯎꯗꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯐꯠꯇ꯭ꯔꯕꯁꯨ ꯐꯔꯕꯁꯨ ꯂꯥꯜꯂꯕꯁꯨ ꯂꯥꯟꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ ꯔꯥꯙꯥ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯁꯈꯤꯅꯥ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯖꯣꯒꯦꯟꯗ꯭ꯔꯒ ꯔꯥꯙꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯁꯩ ꯑꯃ ꯁꯛꯂꯦ ꯔꯥꯙꯥꯅ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯒꯤ ꯅꯨꯄꯤ ꯂꯥꯛꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯔꯥꯙꯥꯅ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯏꯁꯣꯔꯗ ꯃꯩ ꯀꯠꯂꯝꯕꯒꯤꯅꯤ ꯃꯍꯥꯛꯅ ꯔꯥꯙꯥꯗ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯍꯦꯠꯀꯤ ꯅꯨꯄꯤꯅꯤ ꯀꯔꯝꯅ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯃꯩ ꯀꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯔꯒ ꯔꯥꯙꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯈꯤ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯎꯠꯂꯛꯏ ꯖꯣꯒꯦꯟꯗ꯭ꯔꯒꯤ ꯃꯄꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯖꯣꯒꯦꯟꯗ꯭ꯔꯗ ꯗꯣꯛꯇꯔꯅ ꯖꯣꯒꯦꯟꯗ꯭ꯔ ꯑꯩꯈꯣꯏꯅ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯃꯛ ꯀꯟꯕ ꯉꯝꯒꯅꯤ ꯖꯣꯒꯦꯟꯗ꯭ꯔꯅ ꯗꯣꯛꯇꯔꯗ ꯔꯥꯙꯥꯕꯨ ꯑꯣꯏꯅ ꯀꯟꯕꯤꯅꯕ ꯍꯥꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅꯗꯤ ꯃꯃꯥ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯣꯒꯦꯟꯗ꯭ꯔꯒꯤ ꯃꯄꯥ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯖꯣꯒꯦꯟꯗ꯭ꯔ ꯗꯣꯛꯇꯔꯗ ꯔꯥꯙꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯃꯣꯏ ꯀꯥꯏꯅ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯖꯣꯒꯦꯟꯗ꯭ꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯪꯂꯒ ꯊꯣꯔꯛꯏ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯚꯤꯂꯦꯖ ꯍꯦꯗ ꯀꯥꯎꯟꯁꯤꯜ ꯔꯥꯃꯁꯨꯕ꯭ꯌꯥꯗ ꯎꯠꯂꯛꯏ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯃꯥꯒ ꯕꯣꯠ ꯊꯦꯡꯅꯒꯗꯧꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯀꯧꯏ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯃꯥꯒ ꯕꯣꯠ ꯊꯦꯡꯅꯒꯗꯧꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯚꯤꯂꯦꯖ ꯍꯦꯗ ꯀꯥꯎꯟꯁꯤꯜ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯃꯌꯣꯛꯇ ꯊꯣꯔꯛꯂꯣꯏ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯆꯍꯤ 15 ꯄꯥꯏꯔ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕꯔꯥ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯈꯥꯕꯩꯅ ꯊꯣꯝꯗꯠꯂꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯔꯥꯃꯁꯨꯕ꯭ꯌꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯍꯤꯛꯄꯤ ꯑꯃ ꯐꯥꯔꯒ ꯃꯥꯒꯤ ꯃꯈꯨꯠꯅ ꯅꯩꯊꯠꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯣꯒꯦꯟꯗ꯭ꯔ ꯔꯥꯃꯁꯨꯕ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯁꯨꯕ꯭ꯌꯥꯗꯤ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯏ ꯅꯥꯏ ꯇꯥꯕꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ ꯖꯣꯒꯦꯟꯗ꯭ꯔꯅ ꯔꯥꯃꯁꯨꯕ꯭ꯌꯥꯗ ꯃꯈꯨꯠ ꯂꯨꯟꯅꯗꯨꯅ ꯏꯖꯠ ꯇꯧꯏ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯖꯣꯒꯦꯟꯗ꯭ꯔꯗ ꯖꯣꯒꯤ ꯀꯧꯏ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯖꯣꯒꯦꯟꯗ꯭ꯔꯗ ꯑꯩ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯖꯣꯒꯦꯟꯗ꯭ꯔꯅ ꯀꯔꯤ ꯂꯩꯔꯒꯦ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯑꯩ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯇꯥꯔꯦ ꯖꯣꯒꯦꯟꯗ꯭ꯔꯅ ꯀꯌꯥꯃꯨꯛꯅꯣ ꯔꯥꯃꯁꯨꯕ꯭ꯌꯥꯅ 10 ꯂꯥꯈꯅꯤ ꯑꯩ ꯅꯉꯣꯟꯗ ꯃꯊꯣꯏꯗꯤ 1% ꯈꯛꯇ ꯄꯤꯒꯅꯤꯀꯣ ꯖꯣꯒꯦꯟꯗ꯭ꯔꯅ ꯍꯣꯏ ꯑꯗꯣꯝꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯀꯣꯛꯅꯤ ꯑꯗꯣꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯣꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯂꯥꯏꯅꯤ MLAꯅꯤ MPꯅꯤ ꯃꯤꯅꯤꯁꯇꯔꯅꯤ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯅꯤ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯖꯣꯒꯦꯟꯗ꯭ꯔꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯪꯉꯤ ꯖꯣꯒꯦꯟꯗ꯭ꯔꯅ ꯄꯥꯈꯠꯅ ꯔꯥꯙꯥ ꯍꯥꯏ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯌꯥꯔꯦ ꯅꯪꯒꯤ ꯔꯥꯙꯥꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯕꯤꯗ ꯊꯝꯃꯨ ꯃꯍꯥꯛꯅ ꯂꯥꯏꯁꯪꯒꯤ ꯊꯧꯃꯩꯗ ꯃꯩ ꯀꯠꯂꯝꯃꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯕꯣꯔ ꯐꯪꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯆꯥ ꯃꯥꯡꯈꯤꯕ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯖꯣꯒꯦꯟꯗ꯭ꯔꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯔꯥꯙꯥꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯑꯦ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯪꯉꯤ ꯖꯣꯒꯦꯟꯗ꯭ꯔꯅ ꯔꯥꯙꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯝꯃꯤ ꯑꯩ ꯚꯤꯂꯦꯖ ꯆꯤꯞꯀꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯜꯂꯛꯄꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯚꯤꯂꯦꯖ ꯆꯤꯞ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯔꯥꯃꯁꯨꯕ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯎꯔꯛꯏ ꯖꯣꯒꯦꯟꯗ꯭ꯔ ꯀꯤꯃꯟꯗꯅ ꯋꯥ ꯁꯦꯝꯗꯣꯛꯏ ꯑꯩꯁꯨ ꯑꯗꯣꯝꯅ ꯁꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯆꯩꯕꯅꯤ ꯁꯥꯔ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯨꯞ ꯑꯃ ꯄꯨꯗꯨꯅ ꯍꯟꯈꯤꯒꯗꯕꯇꯅꯤ ꯃꯁꯤꯅ ꯑꯗꯣꯝꯒꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯠꯇꯦ ꯕꯣꯠ ꯈꯣꯝꯅꯕ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯗꯤꯄ꯭ꯔꯦꯁ ꯇꯧꯅꯕꯅꯤ ꯑꯩ ꯁꯥꯔꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯕꯁꯨ ꯄꯥꯝꯗꯦ ꯃꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯔꯥꯙꯥꯅ ꯁꯥꯎꯗꯅꯕꯅꯤ ꯁꯥꯔ ꯑꯩꯅ ꯅꯉꯣꯟꯗ 10 ꯂꯥꯈ ꯄꯤꯖꯔꯒꯦ ꯃꯊꯣꯏꯁꯨ ꯑꯃꯠꯇ ꯂꯧꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯣꯝꯒ ꯂꯣꯏꯅꯅ ꯏꯂꯦꯛꯁꯟꯒꯤ ꯅꯣꯃꯤꯅꯦꯁꯟ ꯇꯧꯕ ꯄꯥꯝꯃꯤ ꯁꯥꯔ ꯑꯩꯒꯤ ꯚꯣꯇꯔ 2 ꯈꯛꯇꯃꯛ ꯐꯪꯒꯅꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯔꯥꯙꯥꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯒꯤ ꯕꯕꯥꯅꯤ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯁꯥꯔꯗ ꯚꯣꯠ ꯊꯥꯗꯒꯅꯤ ꯑꯩꯅ ꯔꯥꯙꯥꯒꯤꯗꯃꯛ ꯃꯁꯤꯕꯨ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯔꯥꯃꯁꯨꯕ꯭ꯌꯥꯅ ꯖꯣꯒꯦꯟꯗ꯭ꯔꯒꯤ ꯋꯥꯗꯨꯕꯨ ꯌꯥꯔꯦ ꯖꯣꯒꯦꯟꯗ꯭ꯔꯅ ꯔꯥꯃꯁꯨꯕ꯭ꯌꯥꯗ ꯃꯥꯒꯤ ꯅꯣꯃꯤꯅꯦꯁꯟ ꯄꯦꯄꯔ ꯁꯥꯏꯟ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯖꯣꯒꯦꯟꯗ꯭ꯔꯅꯁꯨ 10 ꯂꯥꯈ ꯄꯤꯔꯦ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯔꯥꯃꯁꯨꯕ꯭ꯌꯥ ꯚꯣꯠ ꯈꯣꯝꯕ ꯆꯠꯂꯤ ꯌꯨꯝ ꯑꯃꯗ ꯚꯣꯇꯔ 2 ꯂꯩꯔꯕ ꯂꯨꯄꯥ 2,000 ꯄꯤ ꯖꯣꯒꯦꯟꯗ꯭ꯔꯁꯨ ꯃꯉꯣꯟꯗꯒꯤ ꯂꯣꯟ ꯂꯧꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯅꯕ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯂꯣꯟ ꯀꯣꯛꯄꯤꯔꯦ
Ramasubiyagi nupina paisa yelamlaga satkibaga miyoising aduna Jogendrada paisa sing adu amuk handorai. Jogendra na bot khomba satpada tha surabi nupising thengnaba matamda angang adubu asoi angam yaudaba oirasanu hairaga mana khomjilakpa paisa khara pibirami. Masidagi silasi bot haidokpu numitni. Ramasubiya mahakna bot karani haibagi mataugum magi misinga nok kheduna langduna lei. Jogendradi karishu makhe langdana Ramasubiyagi manakta sanglai mikup aduda bot haidorai. Konikonda village council gi election asida Jogendrana voter lising tara mangaga chatruk phangduna mai pakle. Mapham aduda tilliba miyam adu yamna harawnei. Ramasubiyadi saubna loire. Maikta makhata na sumna lauroi. Siri Ramasubiya chahi tara manga mai paktuna laklaba misakni. Mahakna supnatagi voter taraga nipan khaktamak phangi. Jogendrana Ramasubiyada mistake oiramgani. Amuk hanna recount tohansi hai. Ramasubiyana Jogendrada nang aingonda chit tawbani. Nangbu thajarubagi ni hairamlaga asumna hairamlaga mapham adudagi yamna shauna satkhi. Masidagi silasi Jogendrana Radhabu laisangda puduna lai. Aduga Jogendrana Radhada haujikti nang village chipki nupi oirabani. Kana amatana thingba ngamlaroi. Radhana laisang adubu mai loina thale. Mikup aduda mapham aduda Ramasubiya nongmai ma pairaga magi misinga loinana lai. Aduga Jogendrada nongmai kapi. Jogendra laibak favadagi yet thangba manakongda oina nongmai maruna khetlaga satkre. Jogendra mathwai hingnaba mapham adudagi senkre. Ramasubiyana Jogendra bu tanai. Radhana Jogendra bu kanbinaba makhong kontuna haijai. Ramasubiyagi nupina Ramasubiyada pumnamak asi mahakki masigi nupi asina tholibani. Jogendra bu thadokpa yaroi. Masigi nupi sing asidi lukhrabi oheladabani. Nangna karigumba Jogendra bu harpa ngamdrabadi aingonda hairao ai tauge. Asumna hairaga Jogendrana satkiba maikai aduda mahak nongmai ma pairaga satkre. Ramasubiyagi mising aduna chatkraba matungda Jogendra Radhagi manakta thorotle. Radhana Jogendrada isorna ikhoi anigi tangna phangjaba isa adubusu loksin bikre. Aduga haujik karigumba nangbu amuk aigi ifamdagi mangkhiba tarabadi aini sorda haijeri madudi nangna sidringi mamangda aina hana sigani. Masidagi silasi khulladugi MLA da ulai. MLA duna magi wakaramada asumna hai. Ngasi aina MLA oiribasi Ramasubiyagi mapandagini. Aduga haujikna kanano Jogendra Bogendra hairibasina. Wakaraduna MLA duda mahakpu yamna hanthana khanbiganusar mahak aikoina hayengwai tungda yamna sijinnarkadoribani. Mahak village council gi pota voter lising tara manga phangi. Aikoigi assembly election su tha taruk khakta ngaire. Kana amatana magi pawara tugumna ngamloi. Masidagi silasi Ramasubiya makutta nongmai ma pairaga mapham aduda yamna shauna lai. MLA ge wakara duna Ramasubiyada karigi nakhutta nongmai pairaga laklibano nangbu sa tanba laklibra puthoko chalo haina hai. Ramasubiya saugalai MLA duna fathai magi nongmai phawba table mathakta thammi. Ramasubiya su magi nongmai du magi sebok amada pikre. Wakara duna Jogendra bu kauthoi. Jogendra yamna kina pakhatna thorai. Wakara duna Jogendra bu chair da phamna bahai. Jogendra na chair da phambaga Ramasubiyana hey hogulu apangba nangumana aigi mangda karamna phamdoiba makhada phamgadabani. MLA na Ramasubiyada haukiba haibasi haukrabani madupumna makauthokro. Ramasubiyana MLA da karamna ina masibu kauba ngamdoino nangna masigi maramda kari khanglage tuminna reu. Jogendra da onsilaga MLA police minister kana amatana nangbu aingondagi kanba ngamloi. Aina nangi aroiba mikup adubu yengani. Wakaraduna Ramasubiyada nangbu mapham asida kauribasi compromise taunabagini. Ramasubiyana compromise. Aina aigi nupida wasaklami. Aina mabu hatkani aduga magi nupina lambi da sakni bi oina salangani haina. Aduga aina madubu aigi nupida uhangani. Asumna hairamaga Ramasubiya mapham madudagi satkre. Jogendrana MLA gi table da thamliba nongmai dubu lauraga Ramasubiyada kapi. Sar aina aigi nupibu nungsi aina mabu hatkani. Maramdi mahakna aigi nupida sakni bi ohengani haibagini. MLA tofam khangdi mikup aduda magi wakaraduna sarnagi nakanda lairibasi voter lising tara mangani yengo khalo. MLA na police da CI masigi sarpanch asina ngarang Jogendra da attack tawkre. Aikhoi da su proof leire. MLA gi wakarduna poichu mesar magi manakong di yengo. MLA na aikhoi na mabu compromise tawnabagi dama kaubani. Aduga madi Jogendra bu hatna boina lakle. Jogendra na mahak masabu ngakthok chanaba nongmai du kapkhibani. Nangsu masi uraba natra. Police aduna masa ngakthok chabagi oiragadi mamanglom da pangadabani. Asumna haibaga
Jogendra panthadi taaduna leiriba Rama Subyagi mathabakta nomaina kapi haujikti mamangda nomai maru pale MLA gi wakara dudi ngakbana loikre Jogendra da nang isam chamjaba mira natraga aikhoida lanjataba saribara Jogendra na masi aigi Radha gi damak nisar masidagi silasi CI Hemasandrana Jogendra gi affair copy Jogendra da pidre CI na Jogendra da mahaki machanupi luhongbagi matam leble nupa mayumna 30 lakh ki own pot harakli aduga atopa ai gi 20 lakh amasu cross tawduri chalo paisa laururo aduga masibu lauro hai Jogendra na CI aduda yam munni yengi CI aduna nang sarpanch hatkibadugumna aibusu hatpa pamlibara CI na Jogendra gi mamangda pistol ama unglaga thamle Jogendra pistol adubu paikhatlaga CI da nammi CI adu kiba ma phawi adubu Jogendra na magi makhutta oina nomaidu kapkhre masidagi silasi mathangi ayukta CI adu Jogendra gi mayumda yamna shauna lai aduga mahagna Jogendra da singnaraga hai aina aigi nomai kapthrokpada nangi khutta pankreba nangna nasa ngakthok chanabagidamak sanaba kumhaini aibu transfer tawre aina halakpa matam maduda nahak CR gi game asi yamna phajana tamsilamu aikhoina masi professional oina sanagadoribani nangna ingonda piribasidagi henna aina nangonda pigadoribani ai amu mapham asida halakhigani asumna hairamaga mapham asidagi satkhre mikup adumaktada MLA gi call lai aduga MLA na Jogendra mahak satkraba Jogendra na hoi haujikta satkhri MLA na aikhoi gumba lusingba singasi makhoi gumba miyoi singasina maram oiduna badanam mingsat thialle mahak satkhrabasu nangi FIR copy adu aingonda lei law masi laururo Jogendra harawi thakachari sar MLA na crore ma proklabadi fangani election naksilakle Jogendra upai leitre achouba mina hairakpanina lithokpa ngamdre Jogendra na matha saraga leiringai Radha na magi leijaba sanalupa puduna thoroklaga Jogendra da pi Jogendra na masibu karigino hangi Radha na masi lokshilo masi kaitholaga awatpa khara adu mengkhatpa yabra yengo Jogendra na sanalupa singasi yaudravadi nangi phajaba mayeng takhini nangna masigi dama karisu waganu aina masigidi phanaba tawkhrage nangdi nungaitaba karisu khanganu nungaina leigadavani Jogendra na MLA da call tawi sar aigi paisa miyamda sandokhiba singadu khomjillabadi ngamgani haina khali aigi nufi Radha gi sanalupa singkhar kaitholabadi ngamgani adubu madudeina toba pamde MLA na Jogendra da o nangi nupira magi maramda yamna kan hainine mag aikhogi khulasigi Miss India ni haina yengnei hai masi chumbra nangi Radha bu tharao aduga 1 crore gi mahut silalasi magna nangi affair copy adu pujarakhlagani aigumba lusingba free gi damak karigumba mata toba pamloi Radha bu guest house ta tharao mahak pregnant phawbadi oheloi thoi waganu Jogendra na yari sar ai paisa proklagani masidagi silasi Jogendra gi mapa paisa puduna lai Jogendra di mapham adu da hana mangjauna na leiramle Jogendra na MLA da sar baba na paisa puduna lakle ai masibu loksiluge Jogendra na mapa dagi paisa lauraga MLA da pire Jogendra na MLA da sar aikhoina 30 lakh khaktamak purakle crore amadi suba ngamdre masisu yamna wana hotnaraga pujaraklibani Radha na di aingonda magi sanalupa sing adu kaitho ohai adubu aina magi sanalupa sing adu karamna kaithop ngamgani aina hotnajariba pumnamak lisi magini aigi nupibu nangi nanakta tharao haiba nangi wahi sing adu da ai akiba pogi ai angawba mi nati adom sen kayam darkar tarige se masi lauro haina MLA da paisa langsilli Jogendra gi mapana MLA da yengba matamdadi MLA adu siraga leramle